ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯤꯡꯒꯤ ꯃꯅꯥꯛ ꯅꯛꯄ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯎ ꯌꯥꯟꯕ, ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯇꯧꯗꯨꯅ ꯍꯤꯡꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯅ ꯂꯩꯔꯛꯄ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯇꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯊꯣꯏꯅꯨ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯛ ꯐꯖꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯑꯁꯤ ꯀꯨꯂꯩ ꯀꯨꯆꯨꯅ ꯂꯝ ꯌꯧꯅ ꯐꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯄꯥꯈꯪꯁꯤꯡꯅ ꯃꯍꯥꯛꯇ ꯉꯥꯎꯗꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯅꯥꯔꯩ ꯃꯍꯥꯛꯅ ꯈꯪꯖꯩ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯇꯣꯟꯅ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯈꯪꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯅꯥꯔꯩꯅ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯑꯃꯒ ꯊꯧꯔꯤ ꯑꯃꯒ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯤ꯫ ꯊꯣꯏꯅꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯅꯥꯔꯩ, ꯅꯪꯕꯨ ꯆꯤꯡꯗ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ?" "ꯍꯣꯏ ꯃꯥ, ꯉꯟꯅ ꯆꯠꯈ꯭ꯔꯒꯦ, ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯅꯕ." "ꯀꯅꯥꯒ ꯆꯠꯃꯤꯟꯅꯈꯤꯗꯧꯔꯤꯕ ꯅꯪꯕꯣ?" "ꯑꯋꯥꯡꯂꯣꯝꯒꯤ ꯏꯇꯥ ꯊꯔꯣꯒ ꯏꯇꯥ ꯑꯃꯨꯕꯤꯒ ꯃꯈꯣꯏ ꯑꯅꯤꯒ ꯆꯠꯃꯤꯟꯅꯒꯗꯧꯕꯅꯦ." "ꯅꯪꯅꯅꯦ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯣ꯫ ꯅꯨꯄꯤ ꯅꯪꯅ ꯆꯤꯡꯗ ꯀꯥꯗꯨꯅ, ꯏ ꯐꯥꯟꯗꯨꯅ, ꯎ ꯌꯥꯟꯗꯨꯅ ꯂꯩꯔꯦ꯫ ꯅꯃꯥ ꯑꯩꯅꯁꯨ ꯆꯤꯡ ꯀꯥꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯕ ꯅꯠꯇ꯭ꯔꯦ꯫ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ, ꯂꯩꯇ ꯂꯥꯏꯔ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯊꯛꯇ ꯂꯣꯏꯅ ꯇꯥꯔꯤ." "ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯗ. ꯑꯩꯁꯦ ꯏꯃꯥꯒꯤ ꯏꯆꯥꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯊꯕꯛ ꯍꯥꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯕ ꯂꯩꯇꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯅ ꯂꯩꯕ ꯍꯤꯡꯖꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯏꯃꯥ, ꯅꯠꯇꯕ ꯋꯥꯈꯜꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯅꯆꯥꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯖꯒꯦ." "ꯏꯆꯥꯅ ꯑꯁꯨꯝꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯇꯝ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯏꯆꯥꯁꯦ ꯅꯣꯡꯃꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯄꯨꯛ ꯐꯥꯎꯕ ꯅꯕꯨꯛ ꯊꯟꯅ ꯆꯥꯕ ꯉꯝꯖꯗ꯭ꯔꯕꯅꯤ." "ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯗꯝꯅꯤ꯫ ꯏꯃꯥ, ꯑꯩ ꯊꯦꯡꯈ꯭ꯔꯅꯤ. ꯑꯩ ꯆꯠꯂꯒꯦꯀꯣ, ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ, ꯑꯃꯨꯛ ꯆꯠꯊꯣꯛꯑꯝꯒꯅꯨ." ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ, "ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ꯫ ꯄꯤꯛꯅ ꯎꯂꯦꯟ ꯅꯪꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯎꯍꯟꯕꯤꯒꯗꯧꯔꯤꯕꯅꯣ? ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ, ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯀꯔꯤꯕꯨ ꯇꯝꯂꯝꯂꯤꯕ?" ꯁꯣꯝꯗꯅ ꯁꯅꯥꯔꯩ, ꯊꯔꯣ ꯑꯃꯗꯤ ꯑꯃꯨꯕꯤꯅ ꯆꯤꯡꯗ ꯆꯠꯂꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯁꯅꯥꯔꯩ, ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯊꯣꯛꯄ ꯌꯥꯗꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯋꯥꯔꯤꯇꯅꯤ ꯁꯥꯔꯤꯕ꯫ ꯑꯩꯈꯣꯏꯕꯨ ꯎꯕ ꯀꯥꯟꯗꯁꯨ ꯅꯪꯒꯤ ꯃꯔꯝꯗꯇ ꯍꯪꯉꯤ." ꯊꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣ, ꯑꯗꯨꯕꯨꯗꯤ ꯈꯨꯜ ꯑꯁꯤꯗ ꯏꯇꯥ ꯁꯅꯥꯔꯩꯃꯨꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯕꯨ ꯆꯦꯡꯂꯧꯁꯛ ꯍꯦꯟꯅ ꯐꯖꯕꯤ ꯏꯇꯥꯁꯦ ꯂꯥꯏꯔꯕ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯅ ꯃꯁꯛꯁꯦ ꯄꯨꯝꯊꯤ ꯊꯤꯍꯟꯕꯅꯤ." ꯑꯃꯨꯕꯤꯅ ꯍꯥꯏꯒꯨꯝꯂꯗꯅ ꯏꯇꯥ ꯁꯅꯥꯔꯩꯒꯤ ꯐꯕꯨꯡ ꯑꯗꯨꯃꯇꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯏꯇꯥꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯩꯅꯗꯨꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯀꯥꯟꯅꯒꯗꯧꯔꯤꯕꯒꯦ? ꯑꯩꯒꯤ ꯃꯄꯣꯛꯀꯤ ꯌꯦꯛꯈ꯭ꯔꯕ ꯃꯩꯅꯤ꯫ ꯁꯦ, ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯑꯋꯥꯕꯅ ꯁꯔꯨꯛ ꯍꯦꯟꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯤꯉꯣꯟꯗ ꯀꯥꯏꯔꯨꯗ꯭ꯔꯒ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯏꯇꯥ, ꯉꯁꯤꯒꯤꯁꯤꯕꯨ ꯁꯤꯡ ꯆꯟꯗꯣꯏꯔꯣ ꯑꯩꯈꯣꯏꯒꯤꯁꯤꯕꯣ?" "ꯉꯁꯤꯒꯤꯗꯤ ꯁꯤꯡ ꯆꯜꯂꯒꯨꯝꯒꯦ꯫ ꯌꯨꯝꯊꯛꯇꯣ ꯑꯍꯣꯕ ꯃꯈꯨꯜꯅ ꯍꯦꯟꯅ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯌꯨꯝꯊꯛ ꯀꯨꯞꯅꯅꯕ ꯏ ꯑꯣꯏꯅ ꯐꯥꯜꯂꯒꯦ." ꯊꯔꯣꯅ, "ꯑꯩꯈꯣꯏꯗꯤ ꯁꯤꯡ ꯌꯥꯟꯗꯣꯏꯅꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯣꯜꯁꯨ ꯑꯃꯠꯇ ꯄꯨꯔꯛꯇꯦ, ꯀꯝꯗꯧꯅꯤ?" "ꯅꯈꯣꯏꯅ ꯁꯤꯡꯗꯨ ꯌꯥꯜꯂꯣ, ꯑꯩꯅ ꯏ ꯐꯥꯜꯂꯒꯦ." "ꯇꯣꯈꯥꯏꯅ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ꯫ ꯏꯅ ꯍꯧꯕꯗꯣ ꯆꯤꯡꯗꯣꯜꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ." "ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ. ꯈꯨꯟꯖꯥꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯨ ꯏ ꯐꯥꯟꯕ ꯌꯥꯝꯅ ꯆꯠꯅꯕꯅꯦ. ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ." "ꯏ ꯐꯥꯟꯕ ꯌꯥꯝꯅ ꯆꯠꯅꯕꯅꯦ ꯍꯥꯏꯕꯗꯤ?" "ꯏ ꯐꯥꯟꯕ ꯍꯥꯏꯕꯗꯤ ꯏ ꯐꯥꯟꯕ ꯍꯥꯏꯕꯗꯤ
ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯤꯡꯗꯨ ꯃꯊꯛ ꯇꯝꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯈꯔ ꯀꯥꯈꯠꯂꯒ ꯆꯤꯡꯗꯣꯜꯋꯥꯏ ꯑꯗꯨꯗ ꯇꯝꯕ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯇꯨ ꯑꯥꯗ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯑꯃ ꯏ ꯐꯥꯜꯂꯤꯁꯦ ꯎꯕ꯭ꯔꯥ? ꯑꯩꯁꯨ ꯑꯗꯨꯝ ꯐꯥꯜꯂꯨꯔꯒꯦ, ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤꯁꯤꯡꯗꯣ ꯌꯥꯟꯖꯔꯨꯔꯣ, ꯑꯗꯣ ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯈꯤꯅꯨꯀꯣ." "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥ, ꯅꯪꯁꯨ ꯑꯁꯤꯗ ꯑꯣꯏꯅ ꯐꯥꯟꯖꯔꯨꯔꯣ꯫ ꯑꯗꯣ ꯍꯣꯔꯦꯟ ꯍꯦꯛ ꯂꯣꯏꯕꯒꯅꯦ, ꯇꯨ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯁꯤꯗ ꯑꯣꯏꯅ ꯂꯥꯛꯎꯀꯣ, ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯝꯗ ꯑꯣꯏꯅ ꯂꯩꯔꯝꯒꯦꯕ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯗꯨ ꯂꯝꯕꯤ ꯈꯥꯏꯗꯣꯛꯅꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯃꯍꯥꯛ ꯃꯊꯟꯇ ꯆꯤꯡꯗꯣꯜ ꯑꯗꯨ ꯇꯝꯅ ꯈꯔꯒ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯏ ꯐꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯎꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯍꯧꯖꯤꯛꯋꯥꯏꯗ ꯃꯐꯝ ꯑꯁꯤꯗ ꯏ ꯐꯥꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯕ ꯎꯗꯦꯅꯦ, ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯍꯣꯏꯗ, ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯑꯃꯗ ꯂꯩꯖꯔꯝꯂꯁꯅꯤ, ꯑꯩꯁꯨ ꯑꯁ꯭ꯋꯥꯏꯗ ꯍꯧꯔꯤꯕ ꯏꯁꯤꯡꯁꯦ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯐꯥꯜꯂꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯏ ꯑꯗꯨꯕꯨ ꯂꯦꯟꯗꯨꯅ ꯐꯥꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯇꯝꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯅꯠꯇꯦ, ꯂꯥꯏꯒꯤ ꯃꯆꯥꯅꯤ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯂꯥꯏꯅꯤ꯫ ꯂꯥꯏ ꯑꯁꯤꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯁꯅꯥꯔꯩꯕꯨ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯔꯝꯃꯤ, ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯛꯄꯨ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯏ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯏ ꯐꯥꯜꯂꯤꯕ ꯁꯅꯥꯔꯩꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯃꯨꯛ ꯈꯜꯂꯤ, "ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗꯀꯣ ꯅꯪꯁꯦ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ナꯏꯗ꯭ꯔꯦ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯌꯥꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏ ꯑꯣꯏꯔꯨꯕꯅ ꯇꯝꯂꯝꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯕ ꯑꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯝꯒꯅꯤꯀꯣ." ꯁꯅꯥꯔꯩꯅ ꯏ ꯐꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯂꯝꯃꯤ꯫ "ꯀꯔꯤ ꯅꯨꯡꯁꯤꯠꯅꯣꯅꯦ ꯃꯁꯤꯕꯨ? ꯑꯣꯟꯊꯣꯛꯅ ꯀꯟꯅꯁꯨ ꯁꯤꯠꯂꯦ ꯍꯥꯏ ꯋꯥꯅꯤ." ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯁꯥꯐꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯌꯩꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤꯕꯣ? ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯊꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯒꯨꯝ ꯐꯥꯎꯔꯤꯕꯁꯤꯕꯣ?" ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯏ ꯑꯃꯨꯛ ꯐꯥꯟꯗꯨꯅ ꯏ ꯃꯄꯨꯜ ꯑꯃ ꯆꯥꯎꯅ ꯄꯨꯟꯗꯨꯅ ꯃꯀꯣꯛꯇ ꯀꯣꯛꯊꯣꯡꯅꯗꯨꯅ ꯄꯨꯗꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯗꯨ ꯃꯌꯨꯝꯗ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯐꯥꯎꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯑꯁꯤꯕꯣ? ꯉꯁꯥꯏ ꯆꯤꯡꯗꯣꯜ ꯑꯋꯥꯡꯕ ꯃꯇꯣꯟ ꯑꯗꯨꯗ ꯑꯩꯅ ꯏ ꯐꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯆꯤꯔꯣꯜ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯒꯨꯝꯅ ꯇꯧꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯅ ꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯎꯕ ꯑꯃꯨꯛ ꯐꯪꯈꯤꯗꯕ꯫ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯏꯊꯟꯇ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ." ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯤꯅ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯏꯃꯥ, ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤꯕꯨ ꯃꯔꯣꯜ ꯊꯣꯛꯄ꯭ꯔꯣ? ꯅꯨꯡꯁꯤꯠ ꯃꯍꯥꯛꯅ ꯁꯤꯠꯄꯗ ꯆꯤꯔꯣꯜ ꯋꯥꯍꯩ ꯄꯨꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯤꯠꯄ꯭ꯔꯅꯦ ꯏꯃꯥ?" "ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯕꯣ? ꯇꯥꯕ ꯌꯥꯗꯕ ꯋꯥꯐꯝ ꯉꯥꯛꯇ꯫ ꯁꯦ ꯆꯥꯛꯇꯨꯝ ꯊꯣꯡꯗꯣꯛꯂꯣ, ꯏꯃꯥ ꯆꯥꯛ ꯂꯥꯝꯂꯕꯅꯤ." ꯁꯅꯥꯔꯩꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯩꯅ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯗ ꯊꯥꯡ ꯑꯃ ꯍꯥꯞꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯆꯤꯡꯗ ꯆꯠꯂꯒꯦ, ꯏꯇꯥꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ꯫ ꯐꯖꯅ ꯆꯠꯂꯨꯀꯣ, ꯉꯁꯤꯗꯤꯅꯦ ꯅꯃꯥ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯪꯂꯥꯟ ꯑꯗꯨꯅ ꯀꯔꯤꯕꯨ ꯄꯥꯎꯇꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ." "ꯃꯪꯒꯤ ꯋꯥꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯏꯃꯥ ꯑꯗꯨꯝ ꯐꯖꯅ ꯂꯩꯕꯤꯔꯝꯃꯣ."
ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯆꯤꯡꯗ ꯆꯠꯄ ꯑꯁꯤꯗ ꯃꯇꯥ ꯑꯅꯤꯕꯨ ꯍꯧꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯊꯟꯇ ꯆꯤꯡꯗ ꯆꯠꯂꯝꯃꯤ꯫ ꯏꯇꯥ ꯑꯅꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕ ꯄꯨꯝꯕꯁꯦ ꯂꯪꯂꯥ ꯂꯦꯡꯖꯤꯜ ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯏꯊꯟꯇ ꯆꯠꯇꯨꯅ ꯆꯤꯡꯗꯣꯜ ꯇꯝꯅ ꯀꯥꯗꯨꯅ ꯃꯥꯂꯪꯕꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯇꯥꯔꯨꯔꯒꯦ꯫ ꯁꯅꯥꯔꯩꯗꯨ ꯆꯤꯡꯗꯣꯜ ꯇꯝꯅ ꯀꯥꯔꯛꯄꯅ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯧꯔꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯇꯦ ꯉꯁꯤꯗꯤ꯫ ꯎꯈꯣꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯊꯔꯒ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯊꯣꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯂꯣꯏꯅ ꯁꯟꯗꯣꯛꯈꯤꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯔꯩꯗꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯣ? ꯀꯗꯣꯝꯗꯒꯤ ꯄꯥꯏꯔꯛꯂꯤꯕ ꯅꯣꯡꯍꯧꯅꯣ? ꯑꯣꯟꯊꯣꯛꯅ ꯁꯨꯛꯅ ꯊꯨꯅ ꯃꯝꯈ꯭ꯔꯦꯗ꯫ ꯇꯥꯗ ꯇꯥꯔꯛꯂꯕꯗꯤ ꯑꯩꯗꯤ ꯆꯤꯡꯈꯣꯡꯗ ꯀꯨꯝꯊꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯎꯈꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯊꯨꯞꯂꯒꯦ ꯑꯩ꯫ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯑꯗꯨꯅ ꯈꯥꯛꯄ ꯂꯥꯎꯕ ꯂꯣꯏꯅꯅ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯂꯣꯏꯅ ꯍꯨꯝꯒꯠꯈꯤꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛ ꯈꯥꯡꯂꯛꯄ ꯅꯣꯡꯊꯥꯡ ꯑꯗꯨꯅ ꯁꯅꯥꯔꯩꯅ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯐꯂꯞꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯪꯂꯝꯕ ꯅꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯍꯥꯟꯅꯒꯨꯝ ꯅꯨꯃꯤꯠ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯔꯩꯗꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯒꯤ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯕ ꯃꯇꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯈꯣꯏꯖꯤꯈꯥꯗ ꯇꯥꯏꯕꯪ ꯅꯋꯥ ꯑꯃ ꯃꯤꯇꯝꯂꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕ ꯆꯥꯕ ꯆꯪꯂꯝꯗꯦ ꯋꯥꯈꯜ ꯑꯁꯤꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯈꯣꯏꯖꯤꯈꯥꯗ ꯐꯥꯎꯔꯛꯂꯤꯕ ꯇꯥꯏꯕꯪ ꯑꯁꯤꯅ ꯃꯄꯥꯅ ꯀꯅꯥꯕꯨꯅꯣ? ꯃꯄꯥ ꯄꯟꯊꯧ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜꯕꯨ ꯍꯪꯒꯠꯅ ꯂꯤꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯍꯥꯟ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯆꯤꯡꯗꯣꯜ ꯄꯥꯛꯅ ꯑꯋꯥꯡꯕ ꯃꯐꯝꯗ ꯑꯃꯨꯕ ꯂꯩꯆꯤꯜ ꯑꯃꯗꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯌꯩꯈꯤꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯄꯥ ꯑꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯣ, ꯁꯛꯈꯪꯗꯕ ꯃꯍꯥꯛꯅ ꯊꯧꯖꯤꯡ ꯃꯔꯨ ꯑꯁꯤꯗ ꯍꯨꯟꯈꯤꯕꯅ ꯑꯣꯏꯔꯦꯀꯣ꯫ ꯍꯦ ꯁꯛꯂꯣꯠꯄ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯈꯣꯌꯨꯝ ꯂꯥꯏꯔ ꯅꯍꯥꯛꯄꯨ꯫ ꯁꯅꯥꯔꯩꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯇꯝ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯂꯨꯒꯅꯤ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯥꯛꯀꯤ ꯐꯤꯚꯝꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯣꯡꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯣꯏꯅꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯇꯧ ꯑꯗꯨ ꯈꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯈꯪꯂꯛꯂꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯃꯥ ꯑꯩꯒꯤ ꯃꯥꯏꯁꯨ ꯀꯔꯤꯁꯨ ꯌꯦꯡꯗꯕ? ꯍꯥꯏꯌꯨ, ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯍꯩꯔꯥꯡ ꯂꯣꯟꯖꯥ ꯆꯥꯗꯨꯅ ꯂꯩꯔꯥꯡ ꯂꯣꯟꯖꯤꯟ ꯆꯤꯜꯂꯨꯕꯅꯅꯣ? ꯍꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯁꯅꯥꯔꯩꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯗꯨꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯨꯔꯒ ꯊꯣꯏꯅꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯦ ꯍꯧꯒꯠꯂꯨ, ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯂꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯕꯥꯜꯗ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯊꯣꯏꯅꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯗꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯄꯨ ꯀꯤꯕꯅ ꯃꯁꯥꯗꯨ ꯑꯀꯤꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯃꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ, ꯏꯃꯥꯁꯦ ꯃꯆꯥ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯕꯣꯏꯀꯣ? ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯏꯊꯟꯇ ꯂꯩꯗꯨꯅ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯁꯦ ꯈꯪꯕ ꯉꯝꯖꯔꯣꯏ꯫ ꯀꯅꯥꯁꯨ ꯎꯗꯕ, ꯀꯅꯥꯁꯨ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯏꯗꯣꯝ ꯇꯨꯃꯤꯟ ꯂꯣꯠꯇꯨꯅ ꯂꯩꯖꯈ꯭ꯔꯒꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯅꯝꯕꯣ ꯑꯃꯗ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯍꯦꯛꯇꯅ ꯄꯥꯛ ꯍꯦꯛꯇ ꯆꯪꯅꯗꯕ ꯃꯐꯝ ꯑꯃꯗ ꯋꯥꯏꯊꯨꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ
ꯈꯥꯡꯄꯣꯛ ꯃꯆꯥ ꯑꯃ ꯁꯥꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯣꯏꯖꯤ ꯈꯥꯒꯤ ꯇꯥꯏꯕꯪ ꯑꯗꯨ ꯊꯥꯕꯨꯝ ꯃꯁꯤꯡ ꯁꯨꯔꯗꯨꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯉꯛꯄ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯄꯣꯛꯄ ꯑꯉꯥꯡ ꯑꯗꯨ ꯑꯍꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥ ꯑꯍꯜꯅ ꯂꯥꯏ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ, ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯀꯩ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯕꯨꯛꯊꯣꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯏꯆꯥ ꯑꯍꯨꯝꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯏꯆꯥ ꯑꯍꯜ ꯂꯥꯏ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯒꯅꯤ? ꯃꯁꯦ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃ ꯀꯩ ꯑꯁꯤꯃꯁꯨ ꯀꯔꯝꯅ ꯇꯥꯏꯕꯪꯂꯛꯇ ꯂꯩꯔꯨꯒꯅꯤ? ꯃꯍꯥꯛꯇꯤ ꯁꯥꯍꯤꯡ ꯆꯥꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯄꯤꯒꯅꯤ꯫ ꯁꯅꯥꯔꯩꯅ ꯌꯥꯝꯅ ꯋꯥꯅ ꯃꯆꯥ ꯑꯍꯨꯝꯕꯨ ꯆꯥꯎꯅꯅꯕ ꯁꯨꯝ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯍꯨꯝꯅ ꯆꯥꯎꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯥꯔꯝꯃꯤ꯫ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯈꯛꯇ ꯊꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯁꯅꯥꯔꯩ ꯃꯆꯥ ꯑꯍꯨꯝꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯤ ꯄꯥꯔꯤ ꯑꯍꯨꯝꯃꯛ ꯃꯨꯟꯅ ꯇꯥꯔꯣ꯫ ꯏꯃꯥꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯑꯍꯤꯡ ꯂꯦꯛꯂꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯥꯏꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯂꯦꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯂꯥꯏꯒ ꯃꯤꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯄꯥꯝꯗꯕ ꯇꯥꯔꯕꯁꯨ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯀꯩꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯦꯛꯂꯝꯃꯤ꯫ ꯁꯥ ꯀꯩꯒ ꯇꯥꯏꯕꯪ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯑꯁꯤꯗꯤ ꯍꯧꯅꯕ ꯅꯠꯇꯕꯅ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯁꯥꯍꯤꯡ ꯆꯥꯕ ꯀꯩꯕꯨ ꯁꯅꯥꯔꯩꯅ ꯀꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯏꯆꯥ ꯀꯩ ꯑꯁꯤꯅ ꯃꯕꯨꯛ ꯂꯥꯝꯂꯛꯂꯗꯨꯅ ꯑꯩꯕꯨ ꯆꯥꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯃꯆꯥ ꯀꯩꯒꯤꯗ ꯂꯩꯕ ꯅꯨꯃꯤꯠꯇꯗꯤ ꯁꯅꯥꯔꯩ ꯑꯁꯤ ꯑꯍꯤꯡ ꯑꯃꯠꯇ ꯇꯨꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯤꯒꯤꯗ ꯂꯩꯕ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯌꯥꯝꯅ ꯏꯪꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯍꯦꯛ ꯁꯤꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯟꯅꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤ ꯅꯨꯡꯁꯤꯅꯗꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯐꯝꯂꯒ ꯋꯥꯐꯝ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯂꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎꯁꯥ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯁꯤꯟꯕ ꯑꯁꯤ ꯆꯨꯝꯗ꯭ꯔꯦ꯫ ꯏꯅꯥꯎ ꯑꯇꯣꯝꯕ ꯃꯤ ꯑꯁꯤꯃꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎ ꯀꯩ, ꯅꯪ ꯑꯃꯗꯤ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯃꯌꯥꯝꯕ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯩꯅ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯌꯥꯅꯤꯡꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏꯗꯣ꯫ ꯑꯩꯗꯤ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯆꯔꯣꯏ꯫ ꯑꯩꯒꯤꯁꯨ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯃꯌꯥꯝꯕ ꯂꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝ ꯍꯧꯖꯤꯛ ꯂꯝꯖꯦꯜ ꯇꯥꯟꯅꯔꯁꯤ꯫ ꯂꯝꯖꯦꯜ ꯊꯣꯏꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯥꯎ ꯑꯇꯣꯝꯕꯅ ꯉꯝꯂꯦ, ꯅꯪꯁꯨ ꯎꯃꯪꯗ ꯂꯩꯈꯤꯕ ꯇꯥꯏ, ꯑꯩꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈꯤꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯂꯝꯖꯦꯜ ꯇꯥꯟꯅꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯄꯟꯊꯨꯡꯐꯝ ꯑꯗꯨꯗꯅ ꯆꯩ ꯑꯃ ꯌꯨꯡꯂꯒ ꯆꯩ ꯃꯇꯣꯟꯗ ꯆꯐꯨ ꯑꯃ ꯎꯞꯁꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯂꯥꯏꯅ ꯍꯥꯏꯔꯛꯏ, ꯆꯩ ꯑꯁꯤꯗ ꯎꯞꯂꯤꯕ ꯆꯐꯨ ꯑꯁꯤꯕꯨ ꯁꯣꯛꯄ ꯍꯥꯟꯕ ꯃꯤꯁꯛ ꯑꯗꯨꯅ ꯂꯝꯖꯦꯜ ꯊꯣꯏꯕ ꯁꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯌꯥꯝꯕ ꯂꯥꯏꯅ ꯃꯅꯥꯎ ꯑꯇꯣꯝꯕ ꯇꯥꯏꯕꯪ ꯃꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯂꯥꯏꯅ ꯃꯅꯥꯎ ꯑꯇꯣꯝꯕꯒꯤ ꯃꯐꯝꯗ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ, ꯏꯅꯥꯎ ꯑꯇꯣꯝꯕ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯅꯪ ꯇꯧꯀꯣ꯫ ꯑꯩꯈꯣꯏꯗꯒꯤ ꯂꯝꯖꯦꯜ ꯁꯥꯟꯕꯗꯣ ꯏꯅꯥꯎ ꯀꯩ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤꯗꯣ꯫ ꯃꯍꯥꯛꯅ ꯂꯝꯖꯦꯜ ꯁꯣꯏꯗꯅ ꯊꯣꯏꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯅ ꯌꯥꯡꯅ ꯂꯝꯖꯦꯜ ꯌꯥꯡꯅ ꯆꯦꯟꯕ ꯇꯥꯔꯁꯨ ꯏꯅꯥꯎ ꯑꯇꯣꯝꯕ ꯃꯤ ꯅꯍꯥꯛꯅ ꯅꯈꯨꯠꯇ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯆꯩ ꯃꯇꯣꯟꯗ ꯎꯞꯂꯤꯕ ꯆꯐꯨ ꯑꯁꯤꯕꯨ ꯃꯄꯥ ꯆꯨꯝꯅ ꯇꯝꯗꯨꯅ ꯀꯥꯞꯇꯨꯅ ꯊꯨꯒꯥꯏꯌꯨ꯫ ꯃꯗꯨꯗ ꯅꯪꯅ ꯊꯨꯒꯥꯏꯕ ꯉꯝꯂꯕꯗꯤ ꯅꯪꯅ ꯂꯝꯖꯦꯜ ꯊꯣꯏꯕ ꯁꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯛꯄꯤꯔꯕꯗ ꯃꯤ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯇꯦꯟ ꯄꯥꯏꯗꯨꯅ ꯊꯧꯔꯥꯡ ꯁꯦꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯂꯝꯖꯦꯜ ꯊꯥꯔꯝꯃꯤ꯫
Kay aduna khumang yangna thuna yangna chenkhirami. Mayamba laidi tapna tapna chatlammi. Aduga mi mahakti chenbagi mahutta makhuta pairiba ten aduna chapu aduda mapa chumna tamduna leirami. Mayamba kaina panthungpam adu yaufatringaida manau mi aduna tena kaptuna chapu adubu thukairami. Chapu adubu mahakna thukairabada lamjal thoiba adu mi mahakna saklammi. Lamjal tanabada loirabada mayamba laina manau anibu kaushinduna asamna amuk hairami. Inawani hojikti lamjal asi inaw atomba taibang mi mahakna thoirabanina. Mafam asida inaw asi leijahorasanu. Hayang haiba numit asidagidi aikhoi ichil inaw ahum ase lambi khaidoknaduna magi mafamda chatnarasi. Aisu lairamlenda laya marakta chakhragi. Aduga inaw kai nangsu nangi nasunglang manaba laiba umangda chatuna chaktaduna leijaro. Adubu kai mahaki thamoidadi asumna khalammi. Madu yaba ngamloi. Nakhoina lamjel su chendana ten kaptuna chapu thugairaga lamjel thoiba sakpadi khaknyaroi. Iyamba laiga inaw migana aron mawa khanaduna lautunaduna aibu mafam asida laitanaba senbane. Ngasi haiba numit asida aina aige inaw mibu soidana hatkani. Machil manaw ahumdo numit adumadi chakpunna chaminaduna manaw atombagi mayumda lairami. Ngasigi ahing asina makhoi machin manaw ahum punna unaba leminabagi aroiba numit ni haina khalladuna makhoi ahumdo ahawba chakluk ama punna chaminarami. Matamna asum thengjalaklabada makhoi ahumdo tumnanaba sem sarami. Mayamba laina tonganba ka amada tongana tumlami. Aduga kaiga migana ka amada punna tumnanaba semlami. Matang asida wakhal lawsing leiba taibang mi mahakna mahaki wakhalda asumna khalambi. Iyamba kai ase yamna fattaba kai amani. Aina aronba longnam tawduna lamjel thoirubagidam mahakna aibu soidana hatkiba yai. Ngasigi ahingda tuminaba asida aibu hatki haina soidana mahakna khalamgani. Aduna ai law ama sindaba yadre. Mi mahakna asumna khalladuna mayamba kaina imungda changlakjingaida achauba kon amada ising pikthana haijilami. Aduga ising adugi mathakta phi amana kupsilami. Madugi mathaktana mon sangna thamduna phi amana amu kupsilami. Aduga mahakna mafam amada lotuna tumina leirami. Ngaihaki matungda kay adu imungda changlaklami aduga mafam amada tasinduna tumba sasinaduna leirami. Mahakna wakhalda asumna khalami. Inawshi phaijup chingkhatuna tumduna leirese. Ngaihak leibaga phan hekta chongsilaga mahakbu hatlagi. Nakhoina aingondagi hena single haina leijaba tarabasu singbadi aina dum helakani. Kay aduna matam khara thengjilakpa ngaiduna laikhirami. Kana amatagi khonjal amata taraktraba matam aduda kaidu yamna tapna hogalaklami. Aduga manawna tumduna leiriba adu tamna changsilakduna phanchongsilami. Kay aduna dumna phanchongsinba aduda ising aduda lupduna tasilami. Lumduna leiba mi mahakna mayamba kaina tawriba mawong adu uraduna thuna thoraklami aduga mayamba kaibu yengduna asumna hairami. Iyamba kai nangna isingda tawribadubu karino isingda kari dakrabage. Kay adu yamna ikairami. Ikai khangda oina asumna hairami. Aiburo kaisu dakiba nateda. Ising sida sum iruba sanaramani. Ha ahing sida iruba sanariba. Kalen oibasida isase yamna saraba. Sabasida tumba yadraduna ingthanaba haiduna irujarambani. Mathangi numitki ayukni machimanaw ahumdo kainabagi mikup haibado oirami. Mayamba ahal laina manaw kaibu yengduna hairami. Inaw kai ngasi haiba numit asidagidi nang umangda changduna lairuroko. Taibang miga sa kaiga laiminaba khak yade. Chacharo. Kai ado taibang miga muknaba yade. Wakhal lawsinggi lamdasu makhoidagi taibang mina heli haiba khangladuna umanglo maduda chatkirami. Mayamba layaduna manaw mibu yengduna amuk hairei. Iyambagi inaw. Adudi iyambasu amuk lairamlenda chatkragi. Aina chatringai mikup asida karigumba thabak amadi tawramgi.
Ngasi taibang mi nahak amadi atopa miyoisingna lai aibu uba ngamlibase hayeng tung phawbadi uduna leiba yaroi masina nakhoi amadi aikhoi gi marakta karigumba khada jaineba kaya ama thoklakani aduna nangna nayamba aibu uba ngamlibase uba ngamdanaba nangi namit ani adubu kothoktuna madugi mahutta tawbo huigi mamit oina panbiramlagi mi mahakso mayambana hairiba wafam aduda yajarami lai mahakna huigi mamitka taibang migi mamitka onthoknarami asumna hek tawbadagidi mi mahakna mayambabu lai ujaramba adu amata uba phangkhidre aduga tawbo hui mahaknadi laibu uba phangkhirami mikobasida mayamba lai adu mahakna lairiba mafam adubu thadoktuna lairamlenda thuna yangna kakhatkirami yum adudana manawmi adu tamak lehorami asumna machin manaw phana oirabasu sajat lichat puti nadrabadi punna leminaba yade haibadu mahakna khangjaraklammi mafam aduda mahakna leiduna thabak kaya ama suduna sel kaya ama talami sel kaya tanduna mafam aduda phajaba yum amasu sarami yum aduda mahak mathanta yamna nungaina leirami pakhang pharaba mi mahakna wakhalamu khalami mafam asida ai ithanda sum leibasi chumdre aiga pungba semba yaba nupi amabu thiduna nupi aduga luhongduna leirage ya maram asidagi nupa asina makhongna chattuna mabukningna khoidajaba nupi amabu thengnabra haiduna koyeng yengjarami mahakna lambida sum chatlambadagi waman khraduna ukha amada ngaihak potharami ngaihak pothaba aduda mamit usinduna ngaihak so amuk tumthakirami mahakna mikaba matumlingaida mahakki mang amada matam kuina urudraba mayamba lai adu laktuna asumna haibirami iyambagi naw tu lairiba chingasigi chingkhongdagi awang thangba maikaida khara khajik changsillo mafam aduda khul tabani khul aduda masak mataw yamna phajabi nupi ama leibani nupi adubu nangi nupi oina lawro tumduna leirambadu mikap khangthok thoraklami mayamba laina mahakki manglanda hairamkhiba adugi matung inna khudak aduda mafam adu tamna chatlami mahakna sum lakpada chingkhong adudagi nupi amana yamna akibagi mawong amada lauduna chenthorakliba adu mahakna urami nupi asina asukana lauduna chenthorakliba sibu kari kari tawba yawraba jana mahakki se sa kaina tanarakpu soidana oiramgani aine hek chongsinuna nupi asibu kanbiruraki umang adudagi ngangduna tanarakliba achauba kai adubu mahakna urami kai adubu matam amada mahakki mayambani haina khanglami kai adunasu mahakki mamangda lairiba nupa adu mahakki manawa tomba taibang miduni haiba khanglami manawni haiba khanglabada mamai leiduna umanglomda amuk changsinkhirami atomba nupa aduna nupi adubu thattuna hairai nangonda tanarakpa kaido umanglomda changkre hojikti karisu tawraroi pakhalaganu mahakna nupi adugi masadu soklami maduda sakhangdriba nupi aduna asumna hairai aidi taibang minate nangnagi hakchangda soklobanina ai hojik laisingi marakta tinduna leibasu yararoi aduna nangi natungda ilaklage lao sakhinbi nangbo ahanwa uba mikupta aisu nangbo thamoi sengna nungsirure aigi yumda aiga punna leminarurase asumna makhoi anidu fajaraba yum aduda yamna nungaina leminakhirami